Pupi district ki Langki Choi Khulda Kuki amasung Nepali Gorkha Cso singi luchingba singi mifam ama pangthoktuna furufani ki marakta leinarakpa mari hena chesilhanba amasung ingtapa amadi amato oiminabagi matangda yanaba purakre mifam adu Southern Hills Chiefs Association na get together of Kuki Nepali Gorkha Cso leaders haibagi makada sinbani hairi Thasigi taraga mapanda Governor Joy Kumar Balana Churachandpur district ta chatuna torbungda hangba prefabricated resettlement camp amada changduna IDP singa unaba amasung Crash Center ama sangarambada natana handak chahigi NEET exam da mai paklaklaba ani yauna relief camp tagi mahai tamlakhiba mithoi mihelaba maheroi sing okpa khongsat ki mangoinana numit adugi ayukta district aduda thungbaga Churachandpur gi lamka gi hyangtam da laiba peace ground yauna public ground ani gi phibam yengsin khiba amasung helipad ki phibam su yengsin khibana mathang tha da Prime Minister Narendra Modi soidina laklaba yai haibagi wafam leirakpaga iroina ngasi nungthil governor na chair lauduna Raj Bhavan da awang mathaki security gi phibam review tawba Mifam ama pangthokre pauche Sina Fangba pauna haibada ngasigi mifam adu nungthil pung mari helakpadagi hauraga yachanglakpa fawbada chathaki mifam asida chief secretary DGP amasung secretary advisor susarugya ki hairi mifam asi governor na ngarang Kohima gi Raj Bhavan da Nagaland gi kungani thoi suba governor oina su thabak punabagi damak wasak loraba matung ngasi numiyungba matung da Imphal da halaklaba matung ikan kanadana pangthokibani hairi adum oina mangasi gi security review gi mifam asida kari karamba security ga mari leinaba hiramda puthoktuna khanakibagi haiba khangba ngamdrabasu Prime Minister Narendra Modi lakpagi mangoina na Home Ministry gi maikaidagi Manipur da oheningba law and order gi fibam gi matangda khanaba oigani thajanari panba yabadi Ministry of Home Affairs ki Union State Minister Bandi Sanjay Kumar su tha asigi kungani pan da Imphal lakani Haibagi official oiba wafam Home Ministry gi maikaidagi Manipur lengak ta khangalakpa leikrabani adum oinama governor na Churachandpur da public ground ani amasung helipad ki fibam hakthengna yengsin khrabasu Prime Minister lakani haibagi official oiba wafam di hojik fawbigi oina leitribani border fencing amasung FMR Naga mihut singa Home Ministry ga yanaba pura khidre photo fawbana mina khidre Indo Myanmar ngamkhai pareng da chana halamba FMR chana hankhidaba amasung thambal khajilakpa bu yaningdaba phongdorakliba Naga Furuf ki maikaidagi UN segi president chingba furuba sigi Cso singi mihut singa ngasi Home Ministry gi advisor NEAK Mishra na luchingba official singa New Delhi gi Bandara Park ta leiba 20 Subramaniam Bharati Mark ta warisana bada nakalani na yanaba warashin purakpangam khidabada natana nakalani gi Meeoi sing phawba punna photo namina khidrei agency gi pauna haibada hiramani sigi matang na nakalani na yanaba purakpangam khide adubu Naga mihut singi maikaidagi di ngamkhai paringda Lairiba miyamga marup mapang oibagi mari sokhandanaba center na honagadabani amasung Naga Furuf ki marakta thajanaba lehenaba honagadabani haiba wafam phongdoraki hairi adubu nakalani na wari sanabada yasinaba purakpa ngamkhidabadagi Naga gi mihut singna mathangi wari sanabagi thabakti Naga Homeland paringda sambal khabagi thabak leblaba matungda chatharagani haina phongdoklamki hairi aduga yasinaba puraktabadagi ningba kairaba Naga gi mihut singna makhoina Manipur da yoraba matungda makhoi gi demand anisibu taksinba khongjang laukthokaba yai hairi panbe yabadi ngasi nakal ani na wari sanabada Manipur lengaki NSO Kumar Commissioner Home su sarugyaki aduga Home Ministry gi maikaidagi na AK Mishra yauna official nipana sarugyaki hairi nupi macha ama sikiba thaudoki case da nupi macha ani yauna juvenile mari police na fare numit kharani gi mamangda Moirang PS na konba thamna pokpi makha leikaidagi class 9 tamlibi nupi macha ama video viral amana maram oiraduna thori yanduna sijakiba thaudoki matangda police na su muto lokhotpa case ama gamari lenena nupi macha ani yauna juvenile Mari fagale hairi faraba juvenile mari asigi manungda nupa macha amadi thaudo asida hakthengna chenabani mahangna leikidrabi nupi macha asibu blackmail amasung harassment tawnaba thorang tawrambani haiba wafam case asigi investigation dagi khangmangamle aduga nupi macha ani amasung nupa macha amana video adubu viral ohelambada chenabani makhoi loinamak juvenile justice act ki makhada child observation home da thamle hairi Xi Jinping masamangna Vladimir Putin amadi Narendra Modi taramna okadauri China ki President Xi Jinping masamangna Russia ki President Vladimir Putin amadi India ki Prime Minister Narendra Modi animak taramna oklagani haina phongdorakli China da August 38 dagi na September ama fabu pangthokadariba ACO gi Sikhar Samena da sarugyanaba Putin amadi Narendra Modi bu kawrakhibani Sikhar Samelan asida China, Russia amadi India leba ahungi marakta hena afaba mari thamba ngamnabagi matangda wafam kaya khanagani Sikhar Samelan asida Russia amadi India khaktana tana Middle Asia, South Asia amadi Southeast Asia gi manung chana laiba leibak singi luchingba kaya su sarugyagani hairi na Xi Jinping da chauna singnara duna rare art tariff chada chani thamduna China bu mapung fana manghanba ngami high crave America ki President Donald Trump na Xi Jinping
da chauna singnaraduna rare earth tariff chada chani thamduna China bu mapung fana manghanba ngami haikre. China na America da khanaba hawdabana fagani maramdi Washington da lairiba card sizinnaraklabadi malemgi anisuba khwaidagi chawba economy si hariba China gi economy lekha tahanba ngami haina su Trump na China da chauna ki khangpi khibani. Haujik China ga thengnariba trade war asida America gi oinadi karisu mangjaba leite haina su Trump na Washington DC da pangthopa pawgi mifam amada phongdokhibani hari. China na America ga fabamari thamba pamlabadi America na su China gi mateng pangani adubu muknabana leiba anida karisu kanaba phangloidawri. Maramna oiraga wari sanabana achuma khongthang oigani maram aduna chahi sigi manungda Trump China da chatuna President Xi Jinping ga unagani haina su Trump na makhata na phongdoki hairi. Hauje America na China da tariff chada kuntra thamlibani adubu rare earth policy gi matang da Trump na China da tariff chada chani thamgani haina ake khangpi khibani. Panbe yabadi America gi finance minister Scott Bessent na China na Iran amadi Russia dagi thau leibina maram oiraga America na China da chada kuntra tariff thamkhibani adubu rare earth ki matang da China na adumak mutuna leiraga di tariff chada chani thamgani haina China gi President Xi Jinping da ake khangpi khibani hairi. Trump ki supporter na Quran mai thakre America ki President Donald Trump ki supporter amasu oiriba Texas ki Republican Party da vote lepkadoriba Valentina Gomez Kobinupi amana Islam lining laison gi asengba lairik amani haina launariba Quran lairik Fire gun season aduna mai thakre hairi. Quran lairik adubu mai tharaduna Valentina na mahangna bot karaklabadi Texas ta Muslim amata leheloi Muslim singna Christian lining laison chatpalam singda terrorist ke tek chatha bagal loinena nupi kanabu ikai khumnaba manghan biduna tamna khudum chansilakre haina su phongdokhibani hairi. Khudong thiningai oina selfie kapada mi si balaibak singi manungda India na makokta leire. The Bavard Law Firm haina mingthonba pharmacy na New York Post ta publish toba report amada khudong thiningai oiba mawngda selfie kapagi chatnabi malem sinba thungna hengalakpaga loinana pharmacy na thijillubada khudong thiningai oiba mawngda selfie kapada mi khwaidagi yamna siba leiba asi India na oire haina phongdorakre. Malemgi oina selfie kapada siba misi thodok kayagi manungda chada nifuga taruk romdi India da thokpa thodok oiri. India da awangba building na traga structure amada safety equipment yaudana kakhalaga selfie kapa miyamna yengningna bani haiduna thawai mangba yaba stun tawduna yumthak amada chongba train mamangda chongchinbana chingba thawong kaya naha singna chathari. Haukiba chahide India da selfie kapada mari leinana Meeoi chani ga taraga mari siki misi singsi lamkoiba singna pamnaba mafam tural khongbal cliff railway track amadi miyam changna daba mafam singda thokpani hai. Pakistan amadi India ni gi marakta nuclear war thokadabadagi ehangna kanbi khibani Donald Trump. America ki President Donald Trump na amuka hanna malemgi mangda Pakistan amadi India laiba anigi marakta nuclear gi war thoklam gadawrabani adubu nuclear war adudagi mahana kankhibani haina phongdorakre haidi. Wafam ase handak South Korea gi President ga unaduna wari sanakhiba aduda phongdokhibani. Unabadu Trump na India amadi Pakistan laiba anigi landa fighter jet taret lumsukai ki India na Operation Sindur chathaduna Pak sana landa badagi Pakistan nuclear khulai sijinnaba nathana atopa lambi amata leirakidabana India na nuclear khulai na landana bakhana bahukhrabani adubu matam chana mahana khut thingjinbaga loinana wari sana hobadagi nuclear gi war thokidabani haidi. Haujik fawbada malemgi laiba kayada thoklamgadaba lan taret lom mahakna tarifu khulai oina sizinaduna lan khamba ngamkre. America na tariff thamjingani haiba wafamda nungsa thiba fawnara aduna lan tawromgadaba leibak sing khut handokna khibani haina su South Korea gi President na pawdam ki hairi. Military parade ki mangoina na China na button ama khak namduna US puthukaiba ngamba khulai utkre. China da lakliba September 3 da pangthokadoriba military parade ki mangoina na button ama khak namduna US puthukaiba ngamba khulai China na utkre. Military parade ki mangoina na China na matamga chunaraba langi khulai misal air defense system amadi Pak sana manghan chahan bangamba khulai kaya puthokibani hairi. Ningsingba yabadi chahi khudingi military parade China na pangthoktuna lakliba si malem na thokibani subalanjawda Japan gi mahuta China na maithikiba numit adubu ningsingduna pangthokiba lakhibani. Handak China da pangthokliba military parade asi marfurak suba thoramni. Bloomberg ki report asigi matugina satellite image agi fangba data da handak pangthokadoriba military parade asida China na amukta malem da utkidriba langi advance oiraba khulai kaya unaba thaurang paikhatkre haina phongdorakibani. September 3 da pangthokadoriba military parade asida anti-ship missile fighter drone air defense system hypersonic system cutting edge technology top cruise missile amadi nuclear khulai puba ngamba missile singi exhibition tawgani. Military parade asida utkadoriba khulai sing asi matamga chunaraba advance oiraba khulai ngakthani China na military parade tham thiraba America bu button ama khak namlaga Pak sana manghan chanba khulai puthorakre haiba
ꯇꯥꯔꯒꯗꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯃꯗꯤ ꯑꯇꯩ ꯂꯨꯆꯤꯡꯕꯁꯤꯡ ꯈꯝ ꯊꯦꯡꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯇꯦꯟꯁꯟꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯊꯥꯗꯕ ꯑꯃꯗꯤ ꯀꯤꯂꯣꯃꯤꯇꯔ 15,000 ꯔꯣꯝ ꯁꯥꯡꯅ ꯀꯥꯞꯄ ꯉꯝꯕ DF-41 ꯏꯟꯇꯔꯀꯣꯟꯇꯤꯅꯦꯟꯇꯦꯜ ꯃꯤꯁꯥꯏꯜꯁꯤꯡꯁꯨ ꯌꯥꯎꯔꯤ ꯍꯥꯏꯅ ꯕ꯭ꯂꯨꯝꯕꯔꯒꯀꯤ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎꯒꯤ ꯑꯞꯗꯦꯠꯇꯒꯤ ꯂꯧꯈꯠꯆꯔꯒꯦ꯫ ꯑꯁꯥꯝꯗ ꯃꯥꯔ 2 ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯦ, ꯀꯅꯥꯅꯅꯣ ꯈꯪꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯌꯦꯡ ꯑꯁꯥꯝꯗ ꯂꯩꯕ ꯀꯨꯀꯤ ꯃꯌꯥꯝ ꯔꯦꯂꯤ ꯆꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯒꯖꯥꯒꯤ ꯂꯥꯟꯗ ꯆꯥꯗ ꯊꯛꯇꯕꯅ ꯁꯤꯈꯤꯕ ꯃꯁꯤꯡ ꯄꯨꯟꯅ 303 ꯁꯨꯈ꯭ꯔꯦ꯫ ꯒꯖꯥꯒꯤ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯂꯕ ꯂꯥꯟ ꯑꯁꯤꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ ꯄꯤꯛꯂꯤꯕ ꯑꯉꯥꯡ 118 ꯂꯣꯝ ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯑꯣꯏ 303 ꯁꯤꯈ꯭ꯔꯦ꯫ ꯒꯖꯥ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯍꯃꯥꯁ ꯑꯃꯗꯤ ꯏꯖꯔꯦꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯣꯛꯅꯔꯤꯕ ꯑꯀꯟꯕ ꯂꯥꯟ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯄꯦꯂꯦꯁꯇꯤꯅꯤꯌꯟ 62,ꯒ 917 ꯂꯣꯝ ꯍꯥꯠꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯒꯤ ꯃꯁꯤꯡꯅ ꯄꯨꯟꯅ 1,59,717 ꯂꯣꯝ ꯍꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯒꯖꯥꯒꯤ ꯂꯥꯟ ꯂꯣꯏꯁꯤꯟꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯒꯖꯥꯒꯤ ꯂꯥꯟꯗ ꯏꯖꯔꯦꯜꯅ ꯃꯤꯌꯥꯝꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯐꯪꯍꯟꯗꯕꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯖꯔꯦꯜꯅ ꯒꯖꯥꯒꯤ ꯂꯝꯕꯤ ꯄꯨꯝꯅꯃꯛ ꯊꯤꯡꯖꯤꯟꯗꯨꯅꯗꯤ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫